Manipur toukhare news na tungan-tungan ba reliable source hindi lokot jaraga matang-matang di oiba mari oiba ipausing tatukon kanhanjay ahana pauga Manipur State Sumang Lila Council gi President amasung Lifetime General Secretary hamdagi resign toukhare mamang thagi kunga dagi kuntra phauba numit 10 ni chupna pangthokiba Manipur Sangai Festival 2025 ki manungchana ibuya amasumang lila sanglenda lila khara ulubagi damak lona thingkraba lalhurup manga gi apunbok rupna thingba thamlakiba galena numit 10 ni manungda Manipur Sumang Lila Council gi President amasung Lifetime General Secretary bu makoi gi phamdagi resign tawgadabani haina khanghalakibagi matung ina council asigi president oirakiba miyamna biladen saba haina hena khangnaba haujikna Samadon Artist Association da leiba laisam tomba amasung oja tolhan mantri dolansana hairaga khangnaba council asigi Lifetime General Secretary Saurapam Hemanta masagi phamdagi resign tawkre hairi makoi anina masagi phamsingdagi resign tawbagi ai bachero sing adu Hemantagi na tha asigi nipanda council asigi secretary da pisinkibani aduga President L Tombagina tha asigi mapanda pisinkibani hairi makoi anina pisinkiba pam thadukpagi chero sing aduda isamangna council asigi president amasung Lifetime General Secretary pamdagi pothajarge amasung handokjarge haina wahum sing pongdoki hairi panbe yabadi pam thadokraba council asigi ithopuba anibu tha asigi taradagi hauraduna kumja 2028 ki December tahi tara phauba sumang lilaga mari leinaba thabak thoram singda saruk yaba yaro haibagi athingbasu lalawu singi maikadagi thamakibani amaromdana Imphal lomdagi Assam lomda truck ahumda purakpa lupa crore 420 lomgi WY tablet lakh taragumdoi rom fare hairi Imphal lomdagi Assam tamna pusinabagdamak tongan truck ahumda haptuna purakiba malemgi kaichela lupa crore 420 lomgi mamal oigadaba WY tablet lakh 23 ga lising marfu jirbamgi lengang pupida pulisna fare hairi pausina haibada yamlaba WY tablet sing adu Imphal lomdagi truck ahumda haplaga Assam lomda pusinanaba lakle haibagi pau tabdagi district asigi SP Prakhar Pandegi miyeng makhada HMPU gi Jiribam PS ki osina lusingba team amana lengang pupidagi ngasi ayupung taramathoi makhairom tarpada phakibani WY tablet sing purakiba truck singi registration number na AS28/AC1601 AS01/LC9509 amasung AS25/FC7422 ni IDP sing hanjinba horabasu mapung pharibanina wakat kongjang section kigani kurai jom athoba Manipur lenga ki maikadagi mapung kharada mamingtagi oina IDP singbu masagi memda hanjin hanabagi thabak chathaklabasu apenba oidibanina tha asigi amadagi chatharikliba wakat mifam asi makhatana chathakigani haina hukomi convener kurai jom athobuna pungdokre hairi ngasi lamboi khongang khongda leptana chatharikliba wakat kongjangda saruk yaraduna wakum asi mahakna pungdokibani tha asigi amadagi horaduna ngasi phauba numit khudingi IDP singbu masagi memda hanjin halu haibagi demand toraduna wakat kongjang silaklingai amasung demand asi taksinba memorandum sing leptana pisilakli adu bulabak thibadi ngasi nungtil taraga taruk ni suraklaba phauda lenga ki maikadagi IDP singbu thasi manungda masagi memda hongjin halagani haibagi chap chaba pakum pirakri lanjinarliba sing masagi memda hanjin hanbiu haiba memorandum singi pakumdi pidana re settlement gi thabak thoram sing tawrabra natagana tawdribra haibagi achawa hang torakle hairi hojik IDP singi oiriba phiyumgi matangda hayeng security advisor ga mifam pangthokuna makoina chathengnariba issue sing bukutuna khanagani lengang na thajaba pikibagi matung ina IDP singbu masagi memda hanjin hanpham thoi karigumba thabakta onthoktabadi IDP amasung miyamna lengang ta thajaba manglakani hairi ngarang su relief camp ta lekliba IDP singna mayoknaba khudongchadam sing hakthengna khangdoknabagi damak moirang college ta hangba relief camp ta IDP singa ahing yarek minaki haina phongdokladuna relief camp adugi IDP singna mayoknariba awaba sing kokhanaba na khanaki hairi maramasina IDP singna mayoknaba awaba sing mayek sengna khangge hairabadi makoisu mayum hanjin hanabagi thabakta thogdang loiba administrative officer singju ahing amata oirabasu relief camp ta yarekpa mathok tai matamaduda IDP singa sahi ani makhai hena relief camp da phangba chaitheng sing soidna phangani hairi loinana IDP singbu mayumda hanjin hanabagi matangda lengangna pakhatpa thabak thoram sing miyamda yamna mayek sengna khangaduna IDP singi pukningda phawriba mipaiba si kokhanbiu haiki National Herald gi case Sonia amasung Rahul Gandhi bu phadok piningluba enforcement directorate kota khudi thire ED gi charge sheet maintainable oide haiduna kona langthorakre sahi khargi mamangdagi wathok oihanduna lagliba National Herald ki case da leipa asigi enforcement directorate ED fauba yakshiltuna agency asina prevention of money laundering eki makhada Congress Lusingbi Sonia Gandhi amasung Rahul Gandhi bu accused oina konchinduna case amari satawaga Delhi Rao Avenue Court Complex da leiba prevention of corruption eki court amada file tawkiba charge sheet adu court ki maikadagi maintainable oide haiduna langthorakre hairi numit kharani mamang da charge sheet adu enforcement directorate ki maikadagi court asida submit tawtuna Sonia Gandhi amasung Rahul Gandhi khaktanatana case asida accused singni haiduna maral sidi bamyoi singi mathakta
cognizance launanaba honarkibani adubu numit khanangi mamangda court asina charge sheet asigi matangda ngasi kanagani haiduna lepkiba matamgi matung ina ngasi special judge prevention of corruption act misal gogangi courta charge sheet adu lokotki adum oinama court asina idina file tawpa charge sheet adu yenglaba matungda masidi maintainable oide amasung idina lokholakliba case asi private complaint amada base tawga lokholakpani hariba complaint asidi fast information report FIR amanati haiba wapam phongdokladuna charge sheet adubu langthokibani hari video asibu pawdumbada soiki lankiba yawabasu ngakpigani amadi channel asibu subscribe tawbigidamukta thagapa phongdoksari tung koina miyamgi seba tawba ngamba oijage